إسراء آية نمبر 15 أعوذ بالله من الشيطان الرجيم بسم الله الرحمن الرحيم ولا تقربوا الزنا إنه كان فاحشة وساء سبيلا ولا تقتلوا النفس التي حرم الله إلا بالحق ومن قتل مظلوما فقد جعلنا لوليه سلطانا فلا يسرف في القتل إنه كان منصورا أدوغا نقشن غنو غران مسيح متكتا هانا ياو كردو هاتنا بگي نسا هات كنو चिंजाक से मखोई सो अल्लाह ना कोई सो हुल्ले बिनी पुन्ना अचोबु पाप नि हाय खरेदना हात पे मोंग मैम ले खरे तो हाय खरे नि मखानि से अदुगा नक्सिन गनु जिनारोमदा तसेंगनमक मदु अकाम बलि चटनी अमसुंग फत्तबनी लंबी अमा ओइना जिनादा नसिंगनु जिनासे हम फत्तबोने नक्तलो जिनागी लाइन लंबी ओइगदबा थबुक पुंबदना अरोइदम नत्रो सिरोरदे अदुनि हायसे हात कनु थवाई अमत्ता मदुबु अल्लाहना थिंगबिख्रबा अचुंबा याउदना कनागुंबबु लानना हातपिरबदी अखोइना पिरबनी मागी इगी मरी मता अधिकार अदुबु माना कादी हेंदोक लोइदबनी हातपदा तसेंगनमक माबु तेंबांग बिबनी जिनाई मतुंगदे ता हातपगे आयात अमा लाइसी अल्लाह ना हाय दबदा हाथी हाल दनत्रो हाथी हाल दनत्रो नियम हारु बगी हाल पकांदा नियमदु कलक थोना ममोंदा सबचान अवा पिरगा थुना सीदरवा करतौबा अमा लेजना मामा अदु सिन तोरो हाल जला तुना तोरो नत्रगा मासी आइगी मे हाथ खिने दना दी कायना दुश्मनी की मोह हाथ करो वही में हिंदन वही कुन कुमों ना बा होना मतम ने जितो अदुगा अमन जिनागी आयात की मतंगदा हातपगे लाइसी सिजु खंतगदम एगो सिरे जिना तौरदी इस्लामिक लो फॉलो तौरमी दुनिया दाने ना हात नैदना इना तौर मुझे हात कदमेना अदो अल्लाह ना हाइब्रा हाइदबले तो खनगदा मियम हात पकरसी हत चाउखरब थब अमने सरकार ने बो ओरो मी काजी ने बो ओरो कनागो मी अम जिना तौरम्बे हातले अदो अल्लाह ना कराइदा हुकुम पी बन दुती बम दरका एक दन लगे हाथ पंख हाथ कर्म कर्म मतम हाथ के लगे हुकुम बना हाथ के बाद सु प्रजा हाथ के नते सरकार ने हाथ तबसी हाथ के बगी मी कर्म कर्म मुका हाथ के बनो दु हान पा दे याव खरे अदु नत अदु मनुंग दा होजी जिना तब हाथ पासी याव दे यावरा जिना दा चै चाम फुदी कुरान दे यावरिको जिना तौबे सजा देता इयला अदो हात पोइरमदी हातलोना हाइनेब अदुगा नक्सिलुगनु मपा लैत्रबा अंगांगी मरल मथुमदा ख्वाइदगी फजबा मओंगदा नत्तना माना मागी मपांगल मपुंग फाद्रि फाव मपुंग फाना पांगथोकु तौखिबा करार तसेंगनमक करार खुदिंगमकी मतंगदा वहंग तौगदौरिबनी सिगी सिंगसि करार जिनाता वदा हात के दौरिसे सिदी कर मतम हात के देगिन हायदा जिकी फितना की अम यावरबा मान मरम ओरगा याम मयाम सि फितना ओर आदबा अदु ममीन जिनाता ओरेने तू ओदबा आदा ओर तो कुमी हायरो नत्रगना अदु नत्र सुमासी खुलदुदा लेकायदुदा फितना संदो अमत पसंदो रादा ओराबा अदु फितना की हात पैदो फितना दे हापे हेरिदना ओकाय संदो पमिसी दुनिया दा काय ओर कदमी ओरगी अदु बि हापे हेरि सरकार हात हाल हली इस्लामदा अदु जिनादु अदुम मखल की जानी वरबा अदुरदी जिनागी नते बाले फित्रा दुनिया समा रितोबा आनंदोबा मा माथिरा दी मथन तोतुनागी अत्पा अदुबा लमहेन बा अमा लमहेन बा अदुबो ओइबे याय है अदुबो ओइ पमथो है रखल मतम दा हापे याव हेर से अदुम कर म अदुम मै मोंग दे है दुकुरान दे याय बाय दे रसूल मतम दे याव रे हाथ की बा ये हाथ की वाली
ꯀꯨꯔꯥꯟꯗꯗꯤ ꯍꯥꯏꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯖꯤꯅꯥꯗ ꯍꯥꯠꯄ ꯍꯥꯏꯁꯤ ꯂꯩꯇꯦꯕ ꯖꯤꯅꯥ ꯈꯛ ꯇꯧꯕꯅ ꯍꯥꯠꯄ ꯍꯥꯏꯕꯁꯦ ꯁꯤꯁꯤꯗꯤ ꯀꯨꯔꯥꯟꯗ ꯌꯥꯎꯗꯦꯕ ꯑꯗꯣ ꯑꯆꯧꯕ ꯄꯥꯞꯇꯤ ꯄꯥꯞꯅꯤ ꯑꯗꯨꯒꯤ ꯁꯖꯥꯗꯤ ꯇꯥꯛꯑꯦꯗꯅ ꯀꯨꯔꯥꯟꯗ ꯆꯩ ꯐꯨꯕꯒꯤ ꯑꯗꯨꯒ ꯅꯛꯁꯤꯜꯂꯨꯒꯅꯨ ꯃꯄꯥ ꯂꯩꯇ꯭ꯔꯕ ꯑꯉꯥꯡꯒꯤ ꯃꯔꯜ ꯃꯊꯨꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯃꯑꯣꯡꯗ ꯍꯥꯏꯗꯤ ꯆꯠꯅꯕꯤ ꯃꯑꯣꯡꯗ ꯅꯠꯇꯅ ꯃꯥꯅ ꯍꯥꯏꯗꯤ ꯑꯉꯥꯡꯗꯨꯅ ꯃꯥꯒꯤ ꯃꯄꯥꯡꯒꯜ ꯃꯄꯨꯡ ꯐꯥꯗ꯭ꯔꯤ ꯐꯥꯎ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯎ ꯇꯧꯈꯤꯕ ꯀꯔꯥ ꯁꯤ ꯀꯔꯥꯔꯗ ꯇꯧꯅꯈꯤꯕꯗꯨ ꯑꯍꯥꯟꯕ ꯑꯍꯧꯕ ꯑꯌꯥꯠꯇ ꯌꯥꯎꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯀꯔꯥꯔꯁꯤꯡꯁꯤ ꯍꯥꯏꯗ꯭ꯔꯦ ꯑꯩꯁꯦ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯑꯅ ꯇꯧꯈꯤꯕ ꯀꯔꯥꯔ ꯇꯁꯦꯡꯅꯃꯛ ꯀꯔꯥꯔ ꯈꯨꯗꯤꯡꯃꯛꯀꯤ ꯃꯇꯥꯡꯗ ꯋꯥꯍꯪ ꯇꯧꯒꯗꯧꯔꯤꯕꯅꯦ ꯑꯩꯈꯣꯏꯅ ꯁꯤ ꯇꯧꯔꯅꯤ ꯏꯃꯥꯟ ꯄꯨꯔꯛꯈꯤꯕꯗꯣ ꯑꯩꯈꯣꯏ ꯊꯥꯖꯔꯦ ꯑꯜꯂꯥꯅ ꯍꯥꯏꯕ ꯌꯥꯔꯦꯅ ꯋꯥꯍꯪ ꯇꯧꯅꯦꯕ ꯅꯪ ꯊꯥꯖꯈ꯭ꯔꯒ ꯀꯔꯤ ꯀꯔꯤ ꯇꯧꯔꯛꯄꯅꯣ ꯅꯥꯞ ꯃꯄꯨꯡ ꯐꯥꯅ ꯑꯣꯜꯂꯨ ꯅꯈꯣꯏꯅ ꯅꯥꯞ ꯑꯣꯟꯕꯗ ꯈꯜ ꯑꯣꯜꯂꯨ ꯑꯆꯨꯝꯕ ꯐꯂꯥ ꯁꯤꯖꯤꯟꯅꯗꯨꯅ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯅꯤ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯅꯤ ꯐꯣꯜꯗꯁꯨ ꯀꯣꯟꯅ ꯈꯔ ꯄꯤꯌꯣꯔ ꯑꯣꯏꯌꯦꯕ ꯑꯗꯨꯒ ꯂꯩꯀꯥꯏꯒꯤ ꯈꯨꯡꯒꯪꯗꯨ ꯑꯀꯥꯏꯕ ꯑꯣꯏꯌꯦꯕ ꯀꯔꯕꯥꯔꯗ ꯐꯖꯅ ꯇꯧꯔꯗꯤ ꯏꯟꯅꯔꯨꯒꯅꯨ ꯅꯉꯣꯟꯗ ꯃꯗꯨꯒꯤ ꯒ꯭ꯌꯥꯟ ꯂꯩꯇꯕ ꯋꯥꯒꯤ ꯇꯁꯦꯡꯅꯃꯛ ꯅꯥꯀꯣꯡꯅ ꯇꯥꯈꯤꯕ ꯃꯤꯠꯅ ꯎꯈꯤꯕ ꯑꯃꯁꯨꯡ ꯊꯃꯣꯏꯗ ꯐꯥꯎꯈꯤꯕ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯃꯇꯥꯡꯗ ꯋꯥꯍꯪ ꯇꯧꯒꯗꯧꯔꯤꯕꯅꯤ ꯈꯪꯗꯕ ꯄꯣꯠꯇꯤ ꯏꯟꯅꯔꯨꯅꯣ ꯏꯟꯅꯔꯨꯅꯣ ꯈꯪꯅꯕꯁꯨ ꯊꯤꯅꯔꯨ ꯋꯥꯂꯥ ꯇaqfu ꯂꯦꯞꯄꯨꯅꯣ ꯋꯥꯛꯐ ꯇꯧꯔꯨꯅꯣ ꯂꯦꯞꯄꯨꯅꯣ ꯃꯥ ꯂꯩꯁ ꯂaka bihi ilmun ꯀꯣꯟꯅꯒꯤꯗꯃꯛꯇ ꯊꯝꯃꯤꯗꯅ ꯑꯗꯨ ꯋꯥꯀꯐ ꯌꯠꯄꯩ ꯄꯣꯠꯁꯤ ꯀꯣꯟꯅ ꯂꯥꯛꯄ ꯊꯕꯛꯇ ꯁꯤꯖꯤꯟꯅꯩꯌꯦꯕ ꯇꯨꯡ ꯇꯥ ꯏꯟꯅꯔꯨꯅꯣ ꯑꯗꯨꯝꯕ ꯊꯕꯛꯇ ꯇꯥꯟꯅꯔꯨꯅꯣ ꯍꯣꯏꯁꯤꯜꯂꯨꯅꯣ ꯍꯥꯏꯗꯤ ꯈꯪꯗꯕꯗꯨ ꯄꯉꯥꯡꯇ ꯉꯥꯡꯒ ꯃꯤꯁꯨ ꯋꯥꯔꯤ ꯂꯤꯕ ꯂꯩꯗꯅ ꯑꯈꯪꯕ ꯁꯥꯗꯅ ꯑꯗꯨꯃ ꯂꯤꯒꯅꯣ ꯃꯔꯨ ꯑꯣꯏꯅ ꯁꯤ ꯑꯌꯥꯠꯀꯤ ꯃꯇꯥꯡꯗꯅꯤ ꯍꯥꯏꯔꯤꯁꯤ ꯑꯜꯂꯥꯍꯅ ꯍꯥꯏꯔꯤꯗꯅ ꯅꯤꯌꯣꯝ ꯅꯤꯇꯤ ꯀꯥꯅꯨꯟ ꯖꯤꯅꯥꯒꯤ ꯑꯗꯨꯒꯤ ꯍꯧꯖꯤꯛ ꯍꯥꯏꯈ꯭ꯔꯤꯕ ꯀꯔꯥꯔ ꯃꯌꯥꯝꯁꯦ ꯑꯌꯥꯠꯀꯤ ꯃꯇꯥꯡ ꯑꯣꯏꯔꯣ ꯑꯃꯒꯤ ꯑꯣꯏꯔꯣ ꯁꯤꯒꯤꯁꯦ ꯈꯪꯗꯕ ꯄꯣꯠꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅꯔꯨꯅꯣ ꯍꯥꯏꯕꯒꯤ ꯑꯥꯔꯊ ꯈꯪꯗꯕ ꯄꯣꯠꯇꯨ ꯇꯨꯃꯤꯟ ꯂꯩꯌꯨ ꯈꯪꯗꯕ ꯄꯣꯠꯇꯨ ꯑꯈꯪꯕ ꯁꯥꯔꯨ ꯅꯪꯅ ꯈꯪꯉꯤꯕ ꯑꯌꯥꯠꯇꯨ ꯑꯗꯨ ꯈꯛꯇ ꯍꯥꯏꯔꯣ ꯈꯪꯗꯕ ꯁꯥꯖꯤꯜꯂ ꯂꯤꯔꯅꯣ ꯆꯠꯀꯅꯨ ꯄ꯭ꯔꯤꯊꯤꯕꯤꯊꯛꯇ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯅ ꯇꯁꯦꯡꯅꯃꯛ ꯀꯩꯗꯧꯅꯨꯡꯗꯁꯨ ꯅꯪꯅ ꯉꯝꯂꯣꯏ ꯄ꯭ꯔꯤꯊꯤꯕꯤꯕꯨ ꯁꯦꯒꯥꯏꯍꯟꯕ ꯀꯩꯗꯧꯅꯨꯡꯗꯁꯨ ꯅꯪꯅ ꯉꯝꯂꯣꯏ ꯆꯤꯡꯖꯥꯎꯁꯤꯡ ꯌꯧꯅ ꯋꯥꯡꯕꯗ ꯐꯨꯇꯥꯅꯤ ꯇꯧꯒꯅꯨ ꯍꯥꯏꯔꯤꯕꯁꯤ ꯁꯤꯗ ꯐꯨꯇꯥꯅꯤ ꯇꯧꯕꯁꯤ ꯅꯤꯡꯁꯤꯡꯉꯛꯑꯦ ꯀꯨꯃꯤꯠ ꯈꯨꯝꯃꯤꯗꯅ ꯑꯩꯈꯣꯏꯅ ꯀꯨꯃꯤꯠ ꯈꯨꯝꯕꯁꯤ ꯇꯀꯕꯨꯔꯅꯦꯅ ꯐꯨꯇꯥꯅꯤ ꯇꯧꯕꯅꯦꯅ ꯍꯥꯏꯗꯦꯅ ꯐꯨꯇꯥꯅꯤ ꯇꯧꯔꯒ ꯃꯥ ꯈꯨꯃꯤꯠ ꯈꯨꯝꯃ ꯆꯠꯂꯗꯤ ꯑꯗꯨꯅꯦꯕ ꯒꯨꯅꯥꯁꯤ ꯑꯗꯨꯅꯦꯕ ꯒꯨꯅꯥꯁꯤ ꯑꯆꯧꯕꯁꯤ ꯐꯨꯇꯥꯅꯤ ꯇꯧꯔ ꯀꯣꯌꯦꯠ ꯌꯦꯠꯂꯦ ꯑꯗꯨꯁꯨ ꯆꯞ ꯃꯥꯟꯅꯩ ꯈꯨꯃꯤꯠ ꯈꯨꯝꯕꯗꯨꯒ ꯐꯨꯇꯥꯅꯤ ꯇꯧꯔꯒ ꯀꯨꯔꯇꯥ ꯑꯃ ꯂꯤꯠꯂꯦ ꯆꯣꯟ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯁꯨ ꯈꯨꯃꯤꯠ ꯈꯨꯝꯕꯗꯨꯒ ꯁꯤ ꯈꯔ ꯍꯥꯏꯍꯧꯒꯦꯅꯅꯤ ꯐꯨꯇꯥꯅꯤ ꯇꯧꯔꯒ ꯃꯥꯅ ꯇꯁꯕꯤ ꯄꯥꯏꯔꯦ ꯑꯗꯨꯁꯨ ꯈꯨꯃꯤꯠ ꯈꯨꯝꯕꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯈꯨꯃꯤꯠ ꯈꯨꯝꯒꯦꯔꯥ ꯀꯣꯛ ꯈꯨꯝꯒꯦꯔꯥ ꯈꯨꯝꯅꯤꯡꯕ ꯈꯨꯝꯃꯨ ꯇꯧꯕꯇꯕꯨ ꯃꯤꯉꯣꯟꯗ ꯁꯣꯛꯀꯗꯕ ꯃꯤꯉꯣꯟꯗ ꯀꯥꯏꯒꯗꯕ ꯄꯣꯠ ꯇꯧꯔꯣ ꯅꯨꯃꯤꯠ ꯈꯨꯝꯕꯁꯤ ꯌꯥꯗꯦ ꯍꯥꯏꯅ ꯍꯔꯥꯝꯅꯦꯅ ꯂꯥꯏꯔꯤꯛꯇ ꯌꯥꯎꯕ꯭ꯔꯥ ꯀꯨꯔꯥꯟꯗ ꯌꯥꯎꯈꯤꯕ꯭ꯔꯥ ꯌꯥꯎꯗꯦꯗꯅ ꯑꯗꯨ ꯀꯨꯔꯥꯟꯗ ꯌꯥꯎꯗꯦꯕ ꯐꯨꯇꯥꯅꯤ ꯇꯧꯕꯗꯨꯅꯤ ꯔꯁꯨꯜꯅ ꯍꯥꯏꯔꯝꯕꯁꯨ ꯂꯩꯇꯦꯕ ꯔꯁꯨꯜꯅ ꯍꯥꯏꯔꯝꯕꯁꯤ ꯈꯨꯃꯤꯠ ꯈꯨꯝꯕꯁꯤ ꯍꯔꯥꯝꯅꯤ ꯈꯨꯝꯒꯅꯨ ꯍꯥꯏꯕ ꯑꯊꯤꯡꯕ ꯂꯩꯇꯦꯕ ꯈꯨꯝꯕꯗꯤ ꯐꯖꯈ꯭ꯔꯕ ꯌꯥꯅꯤ ꯌꯥꯝꯅ ꯐꯖꯈ꯭ꯔꯕ ꯃꯑꯣꯡꯗ ꯍꯖꯔꯠ ꯎꯃꯔꯅ ꯂꯥꯛꯄꯅꯦꯕ ꯈꯨꯃꯤꯠ ꯈꯨꯝꯃꯒ ꯈꯨꯃꯤꯠ ꯂꯩꯕ ꯂꯥꯛꯄꯅꯦꯕ ꯑꯗꯨꯗ ꯑꯗꯨ ꯂꯥꯛꯄꯗ ꯑꯗꯨ ꯃꯃꯥꯡꯗ ꯑꯃꯗ ꯍꯥꯏꯕ ꯁꯥꯍꯥꯕꯤ ꯑꯃꯗ ꯍꯥꯏꯈꯤꯕꯅꯦꯕ ꯈꯨꯃꯤꯠ ꯈꯨꯝꯒꯅꯨ ꯐꯖꯗꯕ ꯃꯑꯣꯡꯗ ꯍꯥꯏꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯇꯀꯕꯨꯔꯁꯨ ꯇꯧꯒꯅꯨ ꯍꯥꯏꯕ ꯍꯖꯔꯠ ꯎꯃꯔꯅ ꯇꯟꯖꯥꯅ ꯍꯥꯏꯔꯛꯑꯦꯕ ꯌꯥ ꯔꯁꯨꯂꯜꯂꯥꯍ ꯑꯩꯗꯤ ꯈꯨꯃꯤꯠ ꯈꯨꯝꯕ ꯁꯦꯠꯂꯦ ꯍꯥꯏꯅ ꯍꯥꯏꯔꯛꯄꯅꯦꯕ ꯍꯥꯏꯔꯛꯄꯗ ꯅꯪꯒꯤ ꯋꯥ ꯅꯠꯇꯦ ꯍꯥꯏꯁꯤꯗꯤ ꯍꯖꯔꯠ ꯎꯃꯔꯅ ꯀꯛꯊꯠꯂꯨꯕ ꯃꯥꯏꯁꯨ ꯍꯖꯔꯠ ꯎꯃꯔꯅ ꯃꯥꯏꯁꯨ ꯈꯣꯡꯒ꯭ꯔꯥꯎ ꯀꯛꯊꯠꯂ ꯂꯥꯛꯄꯅꯦ ꯃꯤ ꯀꯧꯅ ꯑꯗꯨꯗ ꯀꯔꯤꯒꯤꯅꯣ ꯀꯛꯊꯠꯂꯛꯏꯗꯨꯅ ꯔꯁꯨꯜꯅ ꯍꯪꯕ ꯀꯥꯟꯗ ꯁꯨꯃꯥꯏꯅ ꯁꯥꯍꯥꯕꯤ ꯑꯃꯅ ꯉꯔꯥꯡ ꯍꯥꯏꯈꯤꯕꯗꯨ ꯑꯗꯨꯗꯤ ꯅꯪꯒꯤ ꯅꯠꯇꯦ ꯃꯥꯅ ꯁꯦꯠꯂꯛꯄꯗꯨ ꯈꯨꯁꯦꯠꯇꯨꯒꯤꯅꯦ
ꯋꯥꯔꯤ ꯁꯥꯗꯅ ꯍꯥꯏꯅꯤꯡꯕ ꯂꯩꯔꯦ ꯍꯥꯏꯕꯤꯌꯨ ꯑꯗꯨꯒꯤꯗꯣ ꯑꯆꯧ ꯑꯆꯧꯕ ꯗꯨꯅꯤꯌꯥꯒꯤ ꯑꯥꯏꯇꯦꯝ ꯑꯆꯧ ꯑꯆꯧꯕꯁꯤꯡꯁꯤ ꯀꯧꯅ ꯀꯧꯅ ꯁꯦꯠꯄ ꯎꯏꯌꯦꯕ ꯇꯥꯡꯈꯨꯜꯗꯨꯅꯤ ꯄꯩꯁꯥ ꯄꯥꯏꯕ ꯃꯤꯁꯨ ꯀꯧꯅ ꯁꯦꯠꯂꯒ ꯃꯣꯖꯥꯗꯨꯒ ꯁꯨꯠ ꯇꯧꯔꯒꯅꯦ ꯀꯧꯕꯗꯤ ꯃꯥꯜꯍꯟꯗꯕꯩ ꯃꯑꯣꯡꯗ ꯁꯦꯠꯄ ꯑꯩ ꯃꯤ ꯈꯔ ꯎꯏꯌꯦꯕ ꯑꯗꯩ ꯁꯨꯝ ꯍꯟꯕꯗ ꯃꯣꯏꯁꯨ ꯍꯩꯔꯦꯅ ꯗꯨꯅꯤꯌꯥꯁꯤ ꯐꯥꯎꯗꯣꯛꯇꯅ ꯀꯧꯉꯟꯈꯤꯗ ꯈꯨꯡ ꯈꯨꯝꯗ ꯁ꯭ꯋꯥꯏꯐꯥꯎ ꯁꯦꯠꯂꯒ ꯆꯠꯄꯁꯨ ꯌꯥꯎꯔꯤ ꯑꯗꯨꯒꯨꯝꯕ ꯑꯗꯨꯅ ꯃꯣꯟꯖꯥꯗꯨ ꯆꯪꯕ ꯍꯥꯏꯁꯦ ꯈꯣꯡꯕꯣꯝ ꯌꯧꯅ ꯆꯤꯡꯈꯠꯄ ꯌꯥꯎꯋꯤ ꯃꯈꯣꯏꯗ ꯇꯛꯄ ꯇꯧꯕ ꯃꯌꯥꯝ ꯌꯥꯎꯋꯤ ꯌꯥꯎꯋꯤ ꯇꯛꯄꯨꯔꯅꯦ ꯇꯥꯗ꯭ꯔꯣ ꯃꯈꯣꯏꯅ ꯍꯥꯏꯕ ꯋꯥꯍꯩꯗ ꯃꯗꯨ ꯄꯨꯝꯅꯃꯛꯇꯨ ꯍꯧꯖꯤꯛꯀꯤ ꯇꯀꯕꯨꯔꯁꯦ ꯄꯨꯇꯥꯅꯤꯁꯦ ꯃꯗꯨ ꯄꯨꯝꯅꯃꯛꯇꯨ ꯃꯗꯨꯒꯤ ꯐꯠꯇꯕꯗꯨ ꯅꯪꯒꯤ ꯔꯕꯀꯤ ꯃꯐꯝꯗ ꯇꯨꯀꯠꯆꯅꯤꯡꯉꯥꯏꯅꯤ ꯐꯠꯇꯕꯣꯅꯤ ꯇꯧꯔꯨꯅꯨ ꯍꯥꯏꯕ ꯃꯗꯨ ꯑꯣ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝ ꯅꯪꯒꯤ ꯔꯕꯅ ꯅꯪꯉꯣꯟꯗ ꯐꯥꯎꯍꯟꯕꯤꯕ ꯒ꯭ꯌꯥꯟꯗꯨꯒꯤ ꯃꯅꯨꯡꯗꯒꯤꯅꯤ ꯑꯗꯨꯅ ꯄꯨꯊꯣꯛꯀꯅꯨ ꯑꯣ ꯃꯤꯑꯣꯏꯕ ꯑꯜꯂꯥꯍꯒ ꯂꯣꯏꯅꯅ ꯑꯇꯣꯞꯄ ꯂꯥꯏ ꯑꯃ ꯅꯠꯇ꯭ꯔꯕꯗꯤ ꯂꯪꯁꯟꯒꯅꯤ ꯅꯪꯕꯨ ꯖꯍꯟꯅꯝꯗ ꯆꯩ ꯊꯥꯡꯂꯕ ꯏꯟꯊꯣꯛꯂꯕ ꯑꯃ ꯑꯣꯏꯅ ꯁꯤꯗ ꯃꯊꯛꯇ ꯍꯥꯏꯈ꯭ꯔꯤꯕꯁꯤꯡꯁꯤ ꯁꯤꯗ ꯑꯃꯨꯛꯀ ꯂꯥꯠꯄꯒ ꯄꯛꯆꯤꯟꯅꯔꯛꯏꯁꯤ ꯑꯜꯂꯥꯍꯒ ꯂꯣꯏꯅ ꯍꯟꯕꯗ ꯑꯗꯨ ꯑꯗꯨꯝ ꯏꯁꯥ ꯏꯁꯥꯅ ꯈꯟꯊꯔꯣꯕ ꯑꯦꯅꯤ ꯑꯣꯔꯗꯔ ꯑꯃ ꯍꯨꯀꯨꯝ ꯑꯃ ꯑꯜꯂꯥꯍꯅ ꯍꯥꯏꯔꯛꯇꯕ ꯔꯁꯨꯜꯗ ꯇꯝꯕꯤꯔꯛꯇꯕ ꯄꯣꯠ ꯑꯃ ꯑꯩꯈꯣꯏꯅ ꯍꯥꯏꯖꯤꯜꯂꯨꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯂꯨꯔꯦ ꯏꯟꯅꯔꯨꯔꯦ ꯑꯗꯨꯗ ꯂꯣ ꯃꯌꯥꯝꯗꯨ ꯑꯗꯨꯗꯤ ꯂꯣꯏꯅꯕ ꯄꯨꯊꯣꯛꯄ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ ꯅꯠꯇ꯭ꯔꯒꯅ ꯏꯁꯥꯒꯤ ꯑꯅꯤꯡꯕꯅ ꯆꯠꯂꯨꯔꯦ ꯑꯅꯤꯡꯕꯅ ꯆꯠꯂꯨꯔꯦ ꯑꯔꯕꯇ ꯈꯨꯇꯥꯅꯤ ꯇꯧꯗꯅ ꯂꯥꯛꯄ ꯃꯌꯥꯝꯗꯣ ꯑꯗꯨꯒꯤ ꯋꯥꯔꯤꯁꯨ ꯌꯥꯎꯔꯝꯃꯤ ꯁꯤ ꯃꯅꯨꯡꯗ ꯅꯪꯒꯨꯝꯕꯅ ꯍꯥꯏꯔꯦ ꯆꯠꯇꯦ ꯑꯝꯇ ꯑꯗꯨ ꯇꯧꯕ ꯅꯠꯇꯦꯅ ꯈꯨꯇꯥꯅꯤ ꯇꯧꯔ ꯂꯥꯛꯄꯗꯣ ꯑꯗꯨ ꯀꯔꯁꯨ ꯌꯥꯎꯔꯝꯅꯦꯕ ꯁꯤꯁꯤꯗ ꯂꯣꯏꯅ ꯌꯥꯎꯔꯁꯤ ꯁꯨꯞꯅ ꯑꯜꯂꯥꯍꯅ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯅ ꯄꯨꯊꯣꯛꯀꯅꯨ ꯑꯣ ꯃꯤꯑꯣꯏꯕ ꯑꯜꯂꯥꯍꯒ ꯂꯣꯏꯅꯅ ꯑꯇꯣꯞꯄ ꯂꯥꯏꯁꯦ ꯑꯩꯈꯣꯏ ꯄꯨꯊꯣꯛꯄ꯭ꯔꯕ ꯑꯝꯇ ꯄꯨꯊꯣꯛꯇꯦ ꯑꯝꯇ ꯄꯨꯊꯣꯛꯇꯦ ꯑꯔꯕꯇ ꯄꯨꯊꯣꯛꯇꯅ ꯂꯥꯛꯂꯝꯃꯦꯕ ꯑꯗꯨꯅꯦꯕ ꯊꯤꯡꯉꯤꯁꯤ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯑꯗꯨꯃꯥꯏꯅ ꯄꯨꯊꯣꯛꯄ ꯂꯥꯛꯅꯗꯤ ꯂꯥꯏ ꯂꯩꯇꯦ ꯂꯥꯛꯄꯗꯤ ꯂꯩ ꯍꯣꯏ ꯍꯥꯏꯔꯤꯁꯤ ꯄꯨꯊꯣꯛꯏꯁꯤꯡꯗꯣ ꯑꯗꯨꯁꯨ ꯏꯕ꯭ꯔꯥꯍꯤꯝꯒꯤ ꯙꯔꯃꯗ ꯆꯠꯂꯤꯉꯩ ꯂꯩꯔꯝꯃꯤꯕ ꯃꯣꯏꯁꯨ ꯃꯈꯣꯏꯁꯤꯡꯁꯤꯅ ꯁꯐꯥ ꯇꯧꯕꯤꯗꯧꯔꯃꯦꯅ ꯈꯔ ꯇꯧꯔꯝꯃꯤꯕ ꯑꯗꯨꯗꯤ ꯑꯜꯂꯥꯍ ꯃꯥꯅ ꯄꯨꯊꯣꯛꯄ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯁꯤꯗ ꯃꯨꯁꯂꯤꯝ ꯃꯔꯛꯇ ꯄꯥꯡꯒꯟ ꯃꯔꯛꯇ ꯄꯨꯊꯣꯛꯅꯔꯤꯁꯤꯅꯤ ꯋꯥꯍꯩꯅ ꯐꯣꯂꯣ ꯇꯧꯕꯗ ꯃꯥꯅꯕꯨ ꯍꯥꯏꯈ꯭ꯔꯗꯤ ꯂꯣꯏꯔꯦ ꯑꯁꯤꯅꯤ ꯅꯪꯅ ꯀꯔꯤ ꯈꯪꯗꯅꯅꯣꯅ ꯍꯥꯐꯤꯖꯝꯅ ꯀꯔꯤ ꯃꯌꯥꯝ ꯁꯦꯕꯥ ꯇꯧꯗꯧꯔꯤꯃꯤ ꯅꯤꯐꯨꯅꯤ ꯃꯧꯂꯕꯤ ꯑꯃꯅ ꯃꯌꯥꯝ ꯇꯧꯗꯧꯔꯤꯃꯤ ꯖꯍꯥꯖꯁꯦ ꯅꯤꯐꯨꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯈꯣꯏꯒꯤ ꯔꯕꯅ ꯈꯟꯕꯤꯈ꯭ꯔꯕ꯭ꯔꯥ ꯅꯈꯣꯏꯒꯤꯅ ꯅꯆꯥꯅꯤꯄꯥꯁꯤꯡ ꯑꯗꯨꯒ ꯂꯧꯖꯈ꯭ꯔꯕ꯭ꯔꯥ ꯑꯜꯂꯥꯍꯒꯤꯅ ꯐꯔꯤꯁꯇꯥꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯃꯆꯥꯅꯨꯄꯤꯁꯤꯡ ꯇꯁꯦꯡꯅꯃꯛ ꯅꯈꯣꯏꯅ ꯉꯥꯡꯉꯤ ꯁꯥꯊꯤꯕ ꯋꯥ ꯃꯣꯏꯅ ꯉꯥꯡꯉꯝꯕꯅꯤ ꯆꯠꯂꯝꯕꯅꯤ ꯆꯠꯇꯅꯦꯕ ꯑꯔꯕꯇ ꯆꯠꯂꯝꯕꯅꯤ ꯆꯠꯂꯗꯤ ꯑꯗꯨꯅꯦꯕ ꯑꯩꯈꯣꯏꯒꯤ ꯅꯁꯥꯅ ꯅꯨꯄꯤ ꯄꯥꯝꯗꯕ ꯑꯜꯂꯥꯍꯒꯤꯅ ꯅꯨꯄꯤ ꯄꯥꯝꯕ ꯐꯔꯤꯁꯇꯥꯁꯤꯡꯁꯦ ꯂꯥꯏ ꯃꯆꯥ ꯅꯨꯄꯤꯅꯦꯅ ꯃꯈꯣꯏꯅ ꯈꯜꯂꯝꯃꯦꯕ ꯑꯜꯂꯥꯍꯁꯤ ꯃꯆꯥ ꯄꯣꯛꯑꯦꯅ ꯈ꯭ꯔꯤꯁꯇꯥꯟ ꯃꯈꯩꯅꯅꯦ ꯑꯜꯂꯥꯍ ꯃꯆꯥꯅꯦꯅ ꯏꯁꯨ ꯍꯥꯏꯕ ꯌꯥꯎꯋꯤꯗꯅ ꯑꯗꯨꯃꯥꯏꯅ ꯃꯈꯣꯏꯒꯤ ꯐꯔꯤꯁꯇꯥꯁꯤꯡꯁꯤ ꯗꯨꯠꯁꯤꯡꯁꯤ ꯁꯤꯁꯤ ꯑꯜꯂꯥꯍꯒꯤ ꯃꯆꯥ ꯅꯨꯄꯤꯁꯤꯡ ꯍꯧꯖꯤꯛꯁꯨ ꯁꯤꯒ ꯆꯞ ꯃꯥꯟꯅꯕ ꯍꯥꯏꯗꯦ ꯅꯨꯄꯤꯅꯤ ꯍꯥꯏ ꯃꯈꯣꯏꯅ ꯑꯗꯨ ꯅꯈꯣꯏꯅ ꯍꯥꯏꯔꯤꯁꯤꯗꯤ ꯃꯆꯥ ꯅꯨꯄꯤ ꯄꯣꯛꯄꯁꯤ ꯅꯈꯣꯏꯗꯤ ꯄꯥꯝꯗꯕ ꯄꯣꯠꯅꯤ ꯅꯨꯄꯥꯇ ꯑꯣꯏꯅꯤ ꯑꯜꯂꯥꯍꯒꯤꯗꯃꯛ ꯄꯥꯝꯕꯤꯔꯤꯁꯤꯅ ꯅꯨꯄꯤ ꯄꯥꯝꯕꯤꯔꯦ ꯐꯔꯤꯁꯇꯥꯁꯤꯡꯁꯤ ꯅꯨꯄꯤꯗꯤ ꯌꯥꯎ ꯂꯩꯕ꯭ꯔꯥ ꯀꯔꯤ ꯂꯩꯇꯦ ꯖꯦꯟꯗꯔ ꯂꯩꯇꯦ ꯐꯔꯤꯁꯇꯥ ꯅꯨꯄꯥ ꯅꯨꯄꯤ ꯈꯥꯏꯗꯦ ꯈꯥꯏꯗꯦ. ꯃꯉꯥꯜꯅ ꯅꯨꯔ ꯖꯦꯟꯗꯔ ꯂꯩꯇꯦ ꯁꯤꯒꯤꯁꯤꯗ ꯑꯩꯈꯣꯏꯅ ꯈꯟꯊꯕ ꯌꯥꯕ ꯑꯌꯥꯁꯤꯗ ꯌꯥꯎꯔꯤꯌꯦ ꯃꯈꯣꯏꯅ ꯉꯥꯡꯅꯔꯝꯃꯦ ꯑꯩꯈꯣꯏꯗ ꯂꯥꯠꯂꯝꯃꯦ ꯐꯔꯤꯁꯇꯥꯁꯤ ꯅꯨꯄꯤꯅꯦ ꯂꯥꯏ ꯃꯆꯥꯅꯦꯅ ꯑꯩꯈꯣꯏ ꯄꯥꯡꯒꯟ ꯃꯔꯛꯇ ꯁꯤꯒ ꯆꯞ ꯃꯥꯟꯅꯕ ꯋꯥꯈꯜ ꯃꯌꯥꯝ ꯂꯩ ꯀꯩꯅꯣ ꯅꯨꯄꯤ ꯄꯣꯛꯑꯗꯤ ꯔꯦꯍꯃꯠꯅꯦꯅ ꯍꯥꯏꯗ꯭ꯔꯣ ꯔꯦꯍꯃꯠꯅꯦ ꯑꯜꯂꯥꯍ ꯔꯁꯨꯜꯒꯤ ꯅꯨꯄꯤꯅꯤ ꯄꯣꯛꯈ꯭ꯔ ꯃꯥꯒꯤ ꯋꯥꯔꯤꯁꯤ ꯂꯤꯗꯅ ꯁꯨꯟꯅꯠꯅꯦꯅ ꯀꯞꯅ ꯂꯥꯎꯅꯔꯤꯃꯦ ꯃꯥ ꯏꯃꯨꯡꯗ ꯅꯨꯄꯤ ꯄꯣꯛꯑꯣ ꯑꯗꯨꯒꯤ ꯃꯇꯝꯗꯗꯤ ꯉꯁꯥꯏꯒꯤ ꯔꯦꯍꯃꯠꯇꯣ ꯑꯜꯂꯥꯍꯒꯤ ꯇꯥꯈꯤ ꯃꯥꯗꯤ ꯅꯤꯄꯥ ꯄꯥꯝꯃꯤ ꯑꯗꯨꯒꯤ ꯃꯔꯝ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯑꯖꯥꯝꯕꯅ ꯑꯗꯨꯅꯦ ꯃꯥ ꯏꯃꯨꯡꯗ ꯍꯧꯖꯤꯛ ꯑꯜꯂꯥꯍꯒꯤ ꯔꯦꯍꯃꯠꯅꯤ ꯐꯥꯇꯤꯃꯥꯒꯤ ꯋꯥꯔꯤ ꯂꯤꯔꯝꯕ ꯏꯃꯨꯡꯗꯨ ꯑꯗꯨꯗ ꯅꯨꯄꯤ ꯄꯣꯛꯄꯗ ꯃꯊꯥ ꯁꯥꯕ ꯃꯌꯥꯝ ꯑꯃꯅꯦ ꯑꯅꯤ ꯁꯤꯜꯂꯛꯄꯗ ꯑꯗꯨꯗꯤ ꯉꯁꯥꯏꯒꯤ ꯃꯆꯥꯅꯨꯄꯤ ꯔꯦꯍꯃꯠꯇꯣ ꯃꯥꯡꯈ꯭ꯔꯕ ꯑꯜꯂꯥꯍꯒꯤ ꯇꯥꯈ꯭ꯔꯦꯕ ꯑꯗꯨ ꯑꯩꯒꯤꯗꯤ ꯅꯨꯄꯥꯅꯦꯕ ꯏꯃꯨꯡꯗ ꯍꯧꯖꯤꯛ ꯆꯪꯉꯛꯀꯗꯕꯁꯦ ꯑꯗꯨꯒꯤ ꯃꯅꯝ ꯆꯦꯜꯂꯤ ꯍꯥꯏꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯁꯣꯏꯗꯅ ꯑꯩꯈꯣꯏꯅ ꯃꯑꯣꯡꯗ ꯁꯟꯗꯣꯛꯄꯤꯕꯅꯤ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯀꯨꯔꯥꯟ ꯑꯁꯤꯗ ꯃꯈꯣꯏꯅ ꯈꯟꯊꯅꯕꯩꯅꯤ ꯑꯜꯂꯥꯍꯅ ꯁꯟꯗꯣꯔꯛꯏꯁꯤ ꯑꯩꯉꯣꯟꯗ ꯀꯔꯤ ꯂꯩꯔꯤ ꯍꯥꯏꯕꯗꯨ ꯑꯗꯨꯕꯨ ꯃꯁꯤꯅ ꯃꯈꯣꯏꯗ ꯍꯦꯟꯒꯠꯍꯟꯕ ꯂꯩꯇꯦ ꯌꯥꯅꯤꯡꯗꯅ ꯆꯦꯟꯊꯣꯛꯈꯤꯕ ꯅꯠꯇꯅ
ꯁꯤ ꯀꯨꯔꯥꯟꯁꯤꯗ ꯑꯗꯨꯛ ꯁꯟꯗꯣꯛꯅ ꯇꯥꯕꯁꯦ ꯂꯥꯟꯅ ꯈꯟꯊꯅꯕꯒꯤ ꯍꯥꯏꯕꯤ ꯈꯟꯊꯅꯕꯒꯤ ꯁꯤꯗ ꯍꯦꯟꯅ ꯃꯈꯣꯏꯁꯤ ꯆꯦꯟꯊꯣꯛꯀꯦ ꯆꯦꯟꯊꯣꯛꯏꯁꯤ ꯀꯔꯤꯒꯤꯅꯣ ꯃꯥꯒꯤ ꯃꯕꯨꯛ ꯃꯅꯨꯡꯗ ꯄꯥꯝꯕꯗꯨ ꯌꯥꯎꯗꯦ ꯃꯥꯒ ꯆꯥꯟꯅꯗꯦ ꯃꯥꯅ ꯐꯣꯂꯣ ꯇꯧꯖꯔꯤꯕ ꯏꯃꯨꯡꯒꯤ ꯆꯠꯅꯕꯤꯒꯤ ꯂꯩꯀꯥꯏꯒꯤ ꯀꯩꯔꯣꯏ ꯂꯩꯀꯥꯏꯒꯤ ꯃꯌꯥꯝꯗꯣ ꯑꯗꯨꯒ ꯆꯥꯟꯅꯔꯛꯇꯦ ꯑꯗꯨꯗꯒꯤ ꯑꯥꯔꯊ ꯑꯃ ꯂꯧꯊꯣꯛꯏ ꯈꯜꯂꯛꯇ꯭ꯔꯁꯨ ꯁꯤꯗꯤ ꯁꯤꯅꯤꯗꯥꯅ ꯍꯥꯏꯌꯨ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝ ꯂꯩꯔꯝꯕ ꯇꯥꯔꯕꯗꯤ ꯃꯥꯒ ꯂꯣꯏꯅꯅ ꯑꯇꯣꯞꯄ ꯂꯥꯏꯁꯤꯡ ꯃꯈꯣꯏꯅ ꯍꯥꯏꯕꯒꯨꯝꯅ ꯃꯈꯣꯏꯅ ꯍꯥꯏꯕꯒꯨꯝꯅ ꯍꯥꯏꯁꯦ ꯍꯧꯖꯤꯛꯀꯤ ꯁꯦꯟꯇꯦꯟꯁꯇꯨꯒꯤ ꯃꯈꯥꯗ ꯑꯔꯣꯏꯕ ꯂꯥꯁꯅꯤ ꯃꯈꯣꯏꯅ ꯍꯥꯏꯔꯤꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯔꯤꯒꯨꯝꯕ ꯑꯇꯣꯞꯄ ꯂꯥꯏ ꯑꯃ ꯂꯩꯔꯝꯃꯕ ꯑꯜꯂꯥꯍ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯃꯁꯨ ꯂꯩꯔꯝꯃꯕ ꯏꯂꯥ ꯑꯃ ꯂꯩꯔꯝꯃꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯀꯩꯗꯧꯅꯤ ꯃꯈꯣꯏꯅ ꯊꯤꯊꯔꯛꯂꯝꯒꯗꯕꯅꯤ ꯊꯤꯔꯛꯂꯝꯒꯗꯕꯅꯤ ꯃꯈꯣꯏꯅ ꯊꯤꯔꯛꯂꯝꯒꯗꯕꯅꯤ ꯐꯝꯕꯥꯜꯗꯨꯒꯤ ꯃꯄꯨꯗꯨ ꯌꯧꯅ ꯂꯝꯕꯤ ꯑꯃ ꯌꯧꯕ ꯂꯝꯕꯤ ꯑꯃ ꯑꯗꯨ ꯍꯥꯠꯅꯕ ꯅꯠꯇ꯭ꯔꯒ ꯑꯗꯨꯒ ꯃꯨꯀꯥꯕꯂꯥ ꯇꯧꯅꯕ ಅದು ಥೀದೇವ ಅದನ್ನು ಮಾ ಮತ್ತೊಂತನೇ ಕನಾಂತ ಹಾಕ್ಕೊಂಡಿ ಮತಿಕ್ ಮಂಗಾಲ್ನಿ ರಾಶಿ ಮತ್ತೊಂತನೇ ಹೇಗೆ ದಲೀಲ್ನೇ ಬಸಿ ಮತಿಕ್ ಮಂಗಾಲ್ನಿ ಮಾಗಿ ಅಮಸುಂಗ್ ವಾಂಗ್ಖಬನಿ ಮಾದಿ ಮಖೋಯ್ನ ಹಾಯ್ರಿಬದುದಗಿ ಒಂಥೋಕ್ನ ವಾಂಗ್ನ ಒಂಥೋಕ್ನ ಚಾವ್ನ ಮಖೋಯ್ನ ಥೈಜಿಲ್ಲಿಬ ಪುಥೋಯಿಬ ಮಯಾಮ್ದು ಅದರಗಿದಿ ಯಾಮ್ನ ಮತಿಕ್ ಮಾ ಸಿಯಂಖ್ರೆಬ ಅಲ್ಲಾದಿ ಯಾಮ್ನ ತೊಂಗಾನ್ಬಮ್ನೆ ಮತಿಕ್ ಮಂಗಾನ್ ಸಕ್ ಸೋಲಿ ಮಾಗಿ आसमान तरेट पृथ्वी अमसुंग मखोइदुदा लैरिबा पुम्नमकना लैते पोट अमत्ता मागी मतिक मंगान सक सोंदबा माबु थागत्तुना तौमसुंग अरशेउन मथके आसिगवानी अरशेउना ने तानरगदबि अदु हालमगदबि हाबगुमने बसिसि अदु तानरगा हालेन खलोने अदोर्दि हालिबदुन मपु ओगेदा अदु सीरिदुन मपु ओगेदा हालिदुन गदतरो अदु आतदुनि ऐसाति मतिक मंगान सक्सोली मागी आसमान तरेट पृथ्वी अमसुंग मखोइदुदा लैरिबा पुम्नमकना लैते पोट अमत्ता मागी मतिक मंगान सक्सोंदबा माबु थागत्तुना तौमसुंग नखोइना खंगदबनी मखोइना सक्सोनबगी मवोंगदो मखोइना मखोइना तस्बी तहली चलिमेबा अदु नखोइना मदु खंगदबे वा तसेंगनामा खंगदे उगते खंगबगी पागलसु लैते बदुनिया तसेंगनामक मादी मतम पुंबदा खांगबी हैबनी कोकपी हैबनी सिगिसी दुनिया से लैरिबा पोट खुदिमकना अल्लाहगी थागतले हारिमेबा जीव खुदिमकनासु मपुदु थागतलेबा अतोप लाई लाटलेबा मंदिर चंगिबा चर्च चंगिबा नसु गोतो अमदु थागतलेबा थागतपदी अदुगा लेंगमानबा पुथोई लोइनमकना मपु अमदु थागतलेबा थागतपदी होजे अदु हो तौदरे नियमदि एकोइना खंगजदबा थागतपदी मपु अमदु थागतलेबा करमन थागतलि मदु खंगदि खंगदबा एकोइना अदुगा अमना लेंगमानबा पुथोकपदु हाइदि मासु हुजिकी मंदिर चंगी मीसे एनी जीवसे मासु सक सोलियाबा मपुदुगी आइसु सोलियाबा अदु मागा आइगा खेनरसि करी नोबा लेंगमानबा पुथोअदि आइसु मस्जिद लैबा आइसु लेंगमानबा पुथोए मंदिर लैसु पुथोए मासु मपुदि थागलिम अदु करी खेनरिम गेबा मूर्ति मफम दले थैजिन लाइन के अतरनी अदु मपुदि लालियाबा मा ولكن لا تفقهون تسبيحهم هارينا مخول سالي بچي ويا سينا ساسن سينا سالي تسبيحنا كون خند بواني هاريبا سي هار متون دا انه كان حليما غفورا لا ددي ما تدي سينا حليم سني غفور سنه سيغا كنسانا بغا نخوين تاودو ورتا دالا سي حليم وبي غفور كوبي بغم مپو اوبغي نترا ما سي تپگي ناي ناي بي وانا با तदि खुदक ता नत्रदि खुदक न होय पीबा अदु ननि सि पुरै सि हालिमन गफूर अदु न नेबर हो हुजुजी मांगन दिसि हुजुजी मांगन बिया होय तो तुगि न तुगि न अतोपे अतोपा या तो सियाउरिदना अतोपा लाई कौजरिबा कोन लाई सि अर्थ चेलेबा सिमा हु चेले हम त मतुन सिबर न हो लागी मम्मी गफूर की हलीम की देगी कादिर की कदीर की मैम लाई अलाई सिबर मैम मन आयत ममे पीर से इन वाला कुल शैइन कदीर है इतना
ꯁꯤꯁꯤ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯃꯊꯛꯇ ꯄꯟꯈ꯭ꯔꯤꯕ ꯋꯥꯍꯩꯗꯨꯒ ꯃꯔꯤ ꯂꯩꯅꯩ ꯃꯔꯤ ꯂꯩꯅ ꯂꯣꯏ ꯃꯔꯤ ꯂꯩꯅꯩ ꯃꯔꯤ ꯂꯩꯅꯗꯕ ꯑꯝꯐꯥꯎ ꯌꯥꯎꯗꯦ ꯍꯂꯤꯝꯁꯦ ꯑꯩꯈꯣꯏꯒꯤ ꯇꯞꯄꯤ ꯍꯩꯕ ꯑꯗꯩ ꯈꯥꯡꯕꯤ ꯍꯩꯕ ꯍꯥꯏꯕꯅꯤ ꯗꯨꯅꯤꯌꯥꯗꯗꯤ ꯄꯨꯛꯆꯦꯜ ꯇꯞꯄ ꯍꯥꯏꯕꯅꯤ ꯄꯨꯛꯆꯦꯜ ꯇꯞꯄ ꯑꯗꯨ ꯑꯜꯂꯥꯗꯤ ꯄꯨꯛꯆꯦꯜ ꯇꯞꯄ ꯈꯣꯠꯄ ꯍꯥꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯗꯕꯒꯤ ꯍꯂꯤꯝꯁꯤ ꯈꯥꯡꯕꯤ ꯍꯩꯕ ꯍꯥꯏꯅ ꯍꯥꯏꯕ ꯋꯥꯅꯤ ꯄꯨꯛꯆꯦꯜ ꯇꯞꯄꯗꯤ ꯈꯥꯡꯉꯤꯗ ꯃꯁꯂꯥ ꯌꯥꯎꯅꯕ ꯍꯂꯤꯝꯒ ꯑꯥꯔꯊ ꯈꯥꯡꯕꯤ ꯍꯩꯕ ꯍꯥꯏꯅ ꯍꯟꯕꯅꯦꯕ ꯍꯟꯗ꯭ꯔꯣ ꯍꯜꯂꯦ ꯅꯪꯅ ꯀꯨꯔꯥꯟ ꯊꯤꯊꯕ ꯃꯇꯝꯗ ꯑꯜꯂꯥꯅ ꯊꯝꯃꯤ ꯅꯪ ꯑꯃꯁꯨꯡ ꯑꯈꯤꯔꯠꯄꯨ ꯊꯥꯖꯗꯕꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯎꯉꯝꯗꯕ ꯄꯔꯗꯥ ꯑꯃ ꯍꯥꯏꯗꯤ ꯀꯨꯔꯥꯟꯁꯤ ꯇꯤꯂꯥꯋꯠ ꯇꯧꯊꯕ ꯊꯤꯊꯕ ꯃꯇꯝꯗꯅꯦ ꯔꯁꯨꯜꯅ ꯅꯠꯇ꯭ꯔꯒ ꯀꯨꯔꯥꯟ ꯊꯤꯊꯔꯤꯕ ꯇꯥꯍꯜꯂꯤ ꯃꯤꯗꯨꯅꯅꯦ ꯊꯥꯖꯗꯕꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯄꯔꯗꯥ ꯑꯃ ꯊꯝꯃꯦꯕ ꯁꯥꯊꯤꯗ꯭ꯔꯁꯦ ꯁꯤꯒꯤꯁꯤ ꯑꯩꯈꯣꯏ ꯏꯁꯥ ꯏꯁꯥ ꯆꯦꯛ ꯇꯧꯒꯗꯕꯅꯦꯕ ꯀꯨꯔꯥꯟꯒꯤ ꯑꯌꯥꯠ ꯑꯃ ꯇꯥꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯏꯃꯩꯃ ꯀꯔꯤꯅꯣ ꯑꯜꯂꯥꯍꯅ ꯍꯥꯏꯔꯤꯁꯦꯅ ꯍꯥꯏꯗꯤ ꯆꯦꯛ ꯇꯧꯕ꯭ꯔꯥ ꯈꯟꯊꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯩꯊꯣꯛꯄ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯨꯞꯁꯜꯂꯤ ꯃꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯊꯥꯖꯗꯕꯁꯤꯡꯗꯨ ꯃꯈꯣꯏꯒꯤ ꯊꯃꯣꯏꯁꯤꯡꯒꯤ ꯃꯊꯛꯇ ꯃꯈꯨꯝꯁꯤꯡ ꯃꯈꯣꯏꯅ ꯃꯗꯨ ꯈꯪꯈꯤꯅꯤ ꯍꯥꯏꯗꯨꯅ ꯁꯥꯊꯤꯗ꯭ꯔꯁꯦ ꯑꯈꯤꯟꯅ ꯍꯥꯏꯗꯨꯅ ꯃꯈꯨꯝ ꯃꯌꯥꯝ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯅꯥꯁꯤꯡꯗꯅ ꯄꯪꯁꯟꯕ ꯍꯥꯏꯕꯗꯨ ꯃꯅꯥꯗꯁꯨ ꯄꯪꯁꯤꯜꯍꯜꯂꯤ ꯀꯨꯔꯥꯟꯁꯤ ꯇꯤꯂꯥꯋꯠ ꯍꯦꯛꯇ ꯐꯖꯅ ꯁꯣꯟꯊꯕꯗꯨ ꯅꯠꯇꯦ ꯁꯤꯛꯁꯤ ꯑꯥꯔꯊꯗꯨꯅꯤ ꯅꯠꯇ꯭ꯔꯣ ꯑꯗꯨꯅ ꯅꯪꯅ ꯄꯟꯕ ꯃꯇꯝꯗ ꯀꯨꯔꯥꯟꯒꯤ ꯃꯅꯨꯡꯗ ꯅꯪꯒꯤ ꯔꯕ ꯃꯊꯟꯇꯕꯨ ꯃꯈꯣꯏꯅ ꯃꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯆꯦꯟꯊꯣꯛꯈꯤ ꯌꯥꯅꯤꯡꯗꯅ ꯍꯥꯏꯗꯤ ꯋꯥꯍꯗꯍꯨ ꯂꯥ ꯁꯔꯤꯀ ꯂꯍꯨ ꯀ ꯍꯥꯏꯔꯛꯄꯗꯣ ꯑꯗꯨꯗꯨ ꯑꯁ ꯑꯇꯣꯞꯄ ꯑꯣꯏꯔꯕ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤꯗ ꯍꯥꯏꯕ ꯀꯥꯟꯗ ꯑꯜꯂꯥꯍ ꯈꯛꯇꯅ ꯍꯥꯏꯕ ꯏꯟꯒꯗꯕꯅꯤ ꯍꯥꯏꯔꯤꯅꯦ ꯁꯤ ꯑꯌꯥꯠꯁꯤ ꯍꯥꯏꯕ ꯀꯥꯟꯗ ꯃꯅꯥ ꯇꯥꯔꯔꯣꯏ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯅꯦ ꯑꯜꯂꯥꯍ ꯈꯛꯀꯤ ꯑꯣꯔꯗꯔꯅꯤ ꯏꯟꯅꯕꯩ ꯍꯥꯏꯔꯤꯁꯤꯗꯤ ꯑꯜꯂꯥꯍ ꯈꯛꯇ ꯂꯥꯠꯅꯕꯩꯅꯤ ꯑꯇꯣꯞꯄ ꯑꯩꯈꯣꯏꯅ ꯇꯧꯔꯝꯃꯤ ꯃꯌꯥꯝꯁꯤ ꯌꯥꯗ꯭ꯔꯦꯅꯦꯅ ꯍꯥꯏꯕ ꯀꯥꯟꯗꯅꯦ ꯍꯧꯖꯤꯛꯀꯤ ꯊꯥꯖꯗꯕ ꯃꯤꯁꯤ ꯃꯥꯏ ꯃꯅꯥꯗꯨ ꯄꯪꯁꯤꯟꯕ ꯍꯧꯔꯛꯑꯅꯤ ꯑꯣꯟꯊꯣꯛꯄ ꯍꯧꯔꯛꯑꯅꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯣꯏꯅꯅꯦ ꯑꯃꯨꯛꯁꯨ ꯍꯥꯏꯒꯦꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯗꯤ ꯇꯥꯒꯗꯕ ꯀꯨꯔꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯀꯗꯕ ꯀꯨꯔꯥꯟꯁꯤꯗ ꯂꯣꯏꯅ ꯑꯜꯂꯥꯍꯅ ꯊꯥꯔꯛꯏꯕ ꯔꯁꯨꯜꯅ ꯊꯥꯔꯛꯏꯁꯦ ꯁꯤꯇꯅꯤ ꯁꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯀꯗꯕꯅꯤ ꯍꯥꯏꯕ ꯃꯇꯝꯗꯅꯦ ꯃꯈꯣꯏꯅ ꯀꯔꯤꯅ ꯍꯥꯏꯕꯒꯦꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯥꯏꯔꯤꯁꯤꯕꯨ ꯁꯥഹിꯕ ꯀꯨꯔꯥꯟ ꯀꯔꯤ ꯑꯍꯜ ꯀꯨꯔꯥꯟ ꯃꯣꯏꯗꯤ ꯑꯍꯂꯦ ꯀꯨꯔꯥꯟ ꯑꯣꯟꯈ꯭ꯔꯦ ꯑꯍꯜ ꯊꯣꯛꯏꯅꯤ ꯑꯗꯨꯅ ꯇꯥꯛꯄꯒꯤ ꯑꯥꯔꯊꯗꯤ ꯃꯈꯣꯏꯁꯦ ꯑꯍꯜ ꯀꯨꯔꯥꯟ ꯅꯠꯇ꯭ꯔꯦꯕ ꯅ꯭ꯌꯨ ꯀꯨꯔꯥꯟ ꯍꯥꯏꯇꯥꯔꯦ ꯅ꯭ꯌꯨ ꯇꯦꯁꯇꯥꯃꯦꯟ ꯇꯥꯔꯦ ꯑꯜꯂꯥꯍꯅ ꯍꯦꯟꯅ ꯈꯪꯉꯤ ꯃꯈꯣꯏꯅ ꯃꯗꯨꯕꯨ ꯀꯔꯝꯅ ꯇꯥꯕꯒꯦ ꯍꯥꯏꯕꯗꯨ ꯃꯈꯣꯏꯅ ꯅꯪꯒꯤ ꯋꯥ ꯇꯥꯕ ꯃꯇꯝꯗ ꯑꯗꯨꯒ ꯃꯈꯣꯏꯅ ꯂꯅꯥꯏ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯑꯔꯥꯟꯕ ꯇꯧꯕꯁꯤꯡꯗꯨꯅ ꯍꯥꯏꯈꯤꯕꯗꯨ ꯅꯈꯣꯏꯅ ꯇꯨꯡ 인ꯕ ꯅꯠꯇꯦ ꯖꯥꯗꯨ ꯁꯨꯝꯖꯤꯟꯈ꯭ꯔꯕ ꯅꯤꯄꯥ ꯑꯃꯒꯤ ꯃꯇꯨꯡ ꯅꯠꯇꯅ ꯑꯉꯥꯎꯕ ꯖꯥꯗꯨꯅ ꯁꯨꯝꯖꯤꯟꯈ꯭ꯔꯕ ꯃꯤ ꯑꯃꯒꯤ ꯃꯇꯨꯡ ꯏꯜꯂꯨꯕꯅꯤ ꯅꯈꯣꯏꯒꯤꯁꯨ ꯑꯅ ꯍꯥꯏ ꯄꯣꯠ ꯆꯥꯁꯤꯟꯈ꯭ꯔꯕ ꯁꯤ ꯑꯜꯂꯥꯍ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯏꯃꯤ ꯔꯁꯨꯜꯒꯤ ꯇꯨꯡꯗ ꯍꯥꯏꯅꯈꯤꯕ ꯃꯌꯥꯝꯗꯣ ꯌꯦꯡꯉꯨ ꯃꯈꯣꯏꯅ ꯀꯔꯝꯅ ꯄꯔꯃꯥꯟ ꯇꯧꯕꯒꯦ ꯍꯥꯏꯕꯗꯨ ꯅꯪꯕꯨ ꯂꯪꯐꯩꯅꯈ꯭ꯔꯕꯅꯤ ꯃꯈꯣꯏꯗꯨ ꯑꯗꯨꯅ ꯃꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗꯁꯨ ꯐꯪꯕ ꯉꯝꯂꯔꯣꯏꯗꯕꯅꯤ ꯂꯝꯕꯤ ꯑꯃ ꯂꯪꯐꯩꯅꯈ꯭ꯔꯦꯕ ꯃꯈꯣꯏꯅ ꯍꯥꯏ ꯀꯨꯔꯥꯟꯗ ꯍꯥꯏꯔꯤꯕꯗꯤ ꯖꯥꯗꯨꯒꯤ ꯋꯥꯅꯤ ꯍꯥꯏꯔꯤꯅꯦꯕ ꯑꯗꯨꯗꯤ ꯑꯗꯨꯝꯕ ꯃꯤꯁꯤꯡꯗꯨ ꯂꯝꯕꯤ ꯐꯪꯉꯔꯣꯏ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯈ꯭ꯔꯦ ꯍꯤꯗꯥꯌꯠꯀꯤ ꯂꯝꯕꯤ ꯐꯪꯉꯔꯣꯏ ꯂꯝꯕꯤ ꯑꯆꯨꯝꯕꯗꯨ ꯐꯪꯉꯔꯣꯏ ꯃꯈꯣꯏꯅ ꯍꯥꯏ ꯑꯩꯈꯣꯏꯅ ꯑꯣꯟꯈ꯭ꯔꯕꯗ ꯁꯔꯨ ꯁꯌꯥꯡꯁꯤꯡ ꯑꯗꯨꯒ ꯀꯤꯟꯊꯈ꯭ꯔꯕꯗ ꯎꯐꯨꯜ ꯂꯥꯏꯔꯤꯛꯁꯤꯡ ꯑꯣꯏꯅ ꯑꯃꯨꯛ ꯍꯤꯡꯒꯠꯍꯟꯒꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏꯕꯨ ꯑꯅꯧꯕ ꯈꯨꯠꯁꯦꯝꯗ ꯗꯨꯅꯤꯌꯥꯁꯤꯗꯁꯨ ꯍꯧꯖꯤꯛ ꯂꯩꯗꯅ ꯁꯤꯁꯨ ꯃꯈꯣꯏꯅ ꯍꯥꯏꯔꯤꯅꯤ ꯚꯥꯔꯠꯇꯁꯨ ꯃꯤ ꯈꯔ ꯂꯩꯔꯝꯕ ꯂꯩꯔꯛꯀꯗꯕ ꯑꯗꯨꯗꯨꯅ ꯁꯤ ꯍꯥꯏꯔꯤ ꯀꯌꯥꯝ ꯃꯔꯐꯨ ꯂꯩꯗꯧꯔꯤꯕ ꯁꯤ ꯑꯗꯨꯅꯤ ꯑꯈꯤꯔ ꯌꯥꯗꯕ ꯍꯥꯏꯁꯦ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯍꯧꯖꯤꯛ ꯁꯥꯏꯟꯁꯀꯤ ꯃꯇꯝꯅꯤ ꯁꯥꯏꯟꯁ ꯑꯐꯕ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯊꯋꯥꯏꯁꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯕ ꯑꯐꯕ ꯄꯨꯊꯣꯛꯄ ꯉꯝꯗꯦ ꯉꯁꯤꯒꯤ ꯈꯨꯠꯕꯥꯗꯨ ꯇꯥꯕ ꯌꯥꯕꯅꯤ ꯀꯔꯤꯒꯤꯗꯣ
नौना ओनसिलक्पा इस्लामदा अफावबसिंगी ममिंग पल्ला मतुंगदा इस्लाम सिदनेबा ख्वाइदगी ओनजिलइसि धर्म सिंगसिरा होजिक वर्ल्ड सिदा इंडिया के सु मुन्ना अजुदगी ख्वाइदे यांग न ओनथोर इसि धर्म थादोर इसि होजिक मतम सिने धर्म सु थादोर इसि ꯁꯤ ꯚꯣꯠ ꯇꯧꯔꯁꯤꯔꯣ ꯙꯔꯃꯁꯨ ꯊꯥꯗꯣꯔꯛ